이상이 없다 생각해. 이사이지 아무 하나 리믹스 떠오라가 사키바니. 아이나 삭삭이 아무 하나 리믹스 오기바나 아이게 나우 소리 senjamna 떠오기바니. Asum ningsinduna leire mikuma nangbu kau kingamre lamnam kaina satlaga aibu lamnam kaina satlaga aibu potha sige Asum ningsinduna leire mikum ama nangbu lagi namdre. Here we go. Ahindo karamna hauki kan haude malado asumna kai kini kallude Ahindo karamna hauki kan haude malado asumna kai kini kallude asira punsi asira nungsiba aigi wakhal aigi punsi mafam khamre aidi pummonore nangbu asum ningsinduna leire mikum ama nangbu Everybody! Khang lage ningi abase khang bagi pagal loi krmane khang lage ningi abase khang bagi pagal loi krmane asumna asum batare aigi wakhal aigi punsi aigi wakhal aigi punsi mafam khamre aidi kuto smile thangalo badana isai mek se yam chana gi bhai je emotion yam moire ma ura khang mugi pangal leitre kai do ya pangal je sunai leitre ma ji nangbu asum ningsinduna leire mikum ama nangbu
लमदम कैदा चटलगा अइबू लमदम कैदा चटलगा अइबू पोथा